Welcome to Manipuri Story Collection Official. Tamnana magi mitmang magtada mapukning nungsirakduna sintharakhiba pirangna firipa wakhal leitadaba khangningba langtaknabana henkalai magi mitmangda mapung pharaba thanilgi saktam amagum mayek sengna ngalhanjage khallibi pamobini amakpa maithong pendabagi pirang yengba pamde adobo mitmangda pumnamak utlarabada thamoi sokhi Maklaba maithongna thamoida jainani Pirik amana mamal naidraba nungsibagi changni Tamnagi mit anida chentharakliba iput kairaba pirang achamba natte Tanglaba matamsida mangtharaklaba nungsiba haibasigi senglaba khudamni Wahang azimasu kaplasanu haina chimbal phongna phongkhiba amadi oikhidabani Adobo kaplo yathang pikhiba oina thoklare Karigumba amadi leiramgani sinthariba pirang aathalei maram asinani phirepana ngasi phawbada wakhalda chingsinnaba hotnarakpa mayamdagi maithiduna lakhibasu nungshina tamnagi mitlu anida sintharakliba mabu nungsibagi pi ado taithokpiraga nangonda khoini kainanaba kanana hai Nangi thamoi soknaba kanana silli ai leina miyoi amana changaklaga aikhoi anigi nungsibabo muthatnabo hotnaraklaga aina tuminna leigani khanbra tamna se hayo anam kallanu aigi leitadaba charangnaba asima nang kokhaningdabra tamna khumde tuminna leikhi phire pasungairi pakhum ama mamit anina langtakna na yeng Chimbang kanglak pangairi ikhaw langna Firepagi mityingi paukhum oina tamnana pirakhi Maramdubu khanglaga karibu kanarudage Haukre, loikre, pumnamak tungda leihore Khangdaba yadaba maramni Nanga egagi oiba maram khudimakdi Aisu khangpham thokpani Nang aibu mapung fana thasaba ngamdrabra Lura luraba phirep kaya se aina thauna leina lawba ngamkhiba nangbu thasabagini adudi hayo si hairaga phirepa mamit ani magna hena lusinna yengkhre tamna matin yothaki tapna mapukni nungsiduna lakhiba maram atopa ama oina pusilakre nungaitana phirepada yenglaga hai nangna ikhoi anigi sengau Amatani haina iphamda sinakhiba seldo aina puraga chelakhiba mikupta ningamdabana pik thankhi nangna kai sahogani kari sizinagani khantharamda aina nangbu hondoklambani airport makhongduda tawfam khangda phamlaga ai kapningba thingatkhi kappa khangatpa Sor phawba lepkhibani miyama mangda kallaba pigi lan soknakhi namittuda nang ai kainau haina tamlamdrabadi aigi mateng pangnaba misak ama kaidong nungda inakta isorna thara amoy kainau haina tamlambagini nanaktagi aina chatkibagi maramse nang aigi laibakta tamlambagini Sinataba atopa maram leite Firepa sor phawba thingatlaga tamnada munna yengduna leikhi mityingado tamnagi luraba lumlaba chilaba thamoi aduda nungsa thina yengkhibani tamna su makhol nikni nikli tapna mapi tana tamze tha ama mapung phana nanaktagi tamna leiraklaba matungdudani aina thawai anhibusu loina duna
nanaktagi chelakibani khanglakpa mikuptuda nungaiba harauba mikuptasu pi sinthana kappa ngami haibado isana saki oiki isada thoki nangbu aina nungsizabase nanaktagi chenthoraki mikuptagi loikrani amuk hanna nang aibu thibiraklaroi aibu soidana warauduna sauduna aigi nungsiba mutlamlani aibu kauthokrani haina ai kapkibane nang mari amatta leinada hingba hori haina ahing chupalaiman kangduna lumlawa wakhalakta isa lengba on pophok ngamdana lelakpa mikupta lakiba thawai anisina nangbu makha tana nungsibada ningsingbada mating pangki nangi loinabi oina hingba yanaba maram ama oiraki aikhoi nigi chase nangai gi nungsiba bo muttanaba chena samjinanaba lakibane tamna mikuptuda ihan han bo oina aina nangondagi sel pomna makmullaga chelakibado regret jakide nangi senpamdo aina pura amtrade ai kadhaidagi selni icha yoklamgani nangna ibu thirak nanakta leiba phangdaba nangna sina bikiba nangi sagai ase aina chopnasu aigi mingi mamangda tamningloi ima babungda pokpiramba yumnak sagai sidagisu nangi sagai sina hina aina khoidarui chahi kaya sigi matung nangne aigi mangda leplarabada ai harang bandana khong phabu phukpa ngamkida toge phaupa taukibane nangna mitmangda leplakpa khuding ai kalap nikkibane mihutsu lakna phana ngamkide aduga mukso nang udaba namittana ai pothaba yadabane hotel janaba hotnabada ahin khudingsu nonganba wana ngaibane piranga loinaduna hairakpa wahi mayam aduna nakong yaushilakpa khuding phirepa tapna mamit ngangshilakpagi changsu helai tamnasu phirepada phumsilakpa wahi kaya phongdoki tapna mahusagum nangi nungsi ipakta ai hanjinna lukpa horaki nangse mayai yamna kanba miyoibani nanga thengnaruraba matungdagidi aibu luna tawbiba aigidamak wabiba miyoi lakla phawba nungsiba machet yinba ngamda nangtabu solaga lelakkibani nangna asuk yaimna mayai kanba mi ama oiramdrabadi ai isagi khak khallaga nungaina hinglambasu yabani nangbu kauthoklaga nungaina hingbabudi nangbu ningsinglaga wana lenba punsiduna hina pamki nangna khakne aigi punsida laklaga nangi khakdama khalallaga atopa miyoy amata leitapugum nangi sangsarda haraurasu nungairasu warasu kaplasu namduna hinganbiramba hairaga makhut animakna mamai khumlaga kapkre isiksiklaba ahing aduda thamoi sopna tamnagi makhut animakto magi makhut anina lamlaga paisinki mapisu thingatki khunamduda khubina srusru tapna nanduna mapi tana tamnabu yengi tamna mapina pomthomna phiripabu yenglaga nanga phaba mi natte aigi punsina wagadaba phirip kaya lawanki isana isagi po khanba hayankide aina warakhiba pumnamak nangnane nangna tambiramba nungsibasiga mayamgi nungsibasiga khenabro natraga nungsiba khudimakse asumna tawbra ai khakna tabra nungsina tamnabu yenglaga mapidusu makhutnam amana taithokpi magina nanthare ai fatawa mini haibada isana yai nangna aibu chaibada ai saude sanglaba chahi ase aina mikop kangdana ningki tamnana phirepabu kauthok hanbiramganu
वाखल होंदुना लेहनबिरमगनु अइतबु खल्लगा अइतबु निंगसिंगगा लेहनबिरमु अइबु काउथोकपा हैतना हिंगलमलबदे नंगना वागनी खंगना खंगना अइना निंगकिबनी इसागी खक खल्लगा निंगना निंगना अइना निंगजरिबसिबो ओइथोकपा ngamgadrane haina अइसु कीबदि फाउखि फट्रबा अइना कई खल्ले खंगरा नंगना सागै ओलमलबसु नंगी युम थुगाइरगा अइदे नंगबु पुरगा लापना चटकनी फिरे पतामनागी मखुत्तो चिमाल पुसलक्तुना चुपलगा नंगना थमोय चेपी अमा ओइरंबना अइबु फत्तबा मी अमा ओइरंगदबदगी कलक्खिबनी तामना हेन कप्पी तामना फिरे पसो मपी तप तप नांथरई तामनाबु पामुनसु यिंगजे खंगदे करी यावबा पुंगाव ngaungna नुंसिखिबनी हौजिकसु मयिंग ताबा कौबा लेट्रे हाइने नुंसिबा हाइबसिदि हक्चांग अनि अमत्त ओइख्रबा मतुंगददि मयाय खर चमगल्ली अदुबु फिरेपददि मयाय चमलकपगी महुत्ता कंसिल्लई करी कुंबदा तामनाना सागई ओंदुना लेरमलबा तामना यावदना हिंगबा ngamloidaba माना तामनाबु मनाक्ता पुनबा होटनरकपदा फत्तबा खंथदबा थबक कया अमा सोइदना तौरमगनी तमना सोर अमा होंदोकलगा मखुत अचौबा अनीना तामना की मखुत यीतुदा चीना पुलपना पाइसलगा थमखिदुना मालेमदा थौना फबी नुपी कयागी वारी कया ताख्रे लाइरिक लाइसु कया फोंदुना पाख्रे but today I witnessed a beautiful strong woman ngasidi iminna sakhi oire nangna ngasi sinthariba pirangse matamdugi chaina kholni chaina singduna aina pikiba tamna nangi mitki pise ngasina aroiba oihangani phiripagi themjinba wahaida haukiba awaba pumnama kaukthokhanki waraba mikup kayada sinthakidaba pirangdudi pirangi mamal khangbiba magi mitmangda nongma soidana pina kapjagi haina khangduna leirakhiba oiramle kaphalli pina sinthakidravadi ongkhatuna haksang wahanduna leirakadaba pirangni ngasi asina warakpa punsigi khangjillakpa pirangi aroiba oihallage maningtamna ngasi kak sinthazaro makha tarakpadana pal thatlagi khan tamnabu mathangda konsillaga kaphanki pena tanikna hulliba mihulso phiripagi haksangda phawhanki makokta sunungshina tabli tabli nanthabi pirang sinthaba loirakpa mikupta isiksikna ahing ado thokli yumgi mapandana thabalna ingan ngana ngali tarang tarang atiya sinba thungna thawali singna piklaba khangpok manung asidana mapung pharaba yum amagi nungshiraba saktam handoraktri phiripagi mathanung adudagisu mikuptugi asikpa thugairakhre phiripagi mobile da lakpa call amana khalli oirangani yumgi miyoi soidana thokiba thodok adudagi ka hena pakhat chakrabani haibaga tawbaga sanayagi oirammi keduna kuina mathanung aduda leibasu phangda thorakle phone du paikhatlaga nakong da hapkiduna sanariba wari sotari ima pung thengak pasida leiba yadadana call tawraini namau nupina hallage yadre mamit anina tamna da yinglaga haikibani aisu haige tawrambani leithoona chagadaba hidaguli di pubra pui chare hayeng khrangan na haigalage kari su kaideda aduda sum leiraga tamnaga halaasu lakna boy kai boy pamje boy haikiba wahi tamna na sutai phiri pasu nokphet yumda kana leibano chatsi haibadi yadre namau nupi se anam khra kalle phara pura adra khangde sanayai su noglei phagera pungera yumda yohalo makha tabana ikhoigi isu singdi tumlam lani ne tumkhre phare ima hayeng oina haigalage hoi hoi ngak laaga adomda angang singa hingle asu yaida somda pabung chawai su loina leibanina imagi di thoina waruno pungse thengi tumna ba tawnaro
हायरगा सनायाई फोन थमले फोन हेक थमखिबगा वा ngangnaba hotnarakpada tamnadi hiptuna leiramle wa ngange haina chimbal karakpaga tumo khumde makhut ani segadi yeplaga mamittu khurab yengki usinnararoi khanna ushinkraba mit ani do pothazara sanu haini yeludre matai da chiptuna tumtharai makhut yetna tamnagi ngaksamda huchillai oiduna konsillaga masaromda pursillakpada china nungsina thawai anigi mamabu konsinki narumduda nungsina chimbalna thenglamlaga good night ichagi mama hairaga masu mamit ushilli sokpa kaya phattawagi amumu mathi phongduna narakliba chaina kholda sorso amumu tumina thingi pung taramathoi tarakpa adaida ningol coordinate set ama setlaga chuni ama yanduna yumdagi thorai thabak su suti lautho amduna bazar da haigelai parking mapada Aaron gi Fortuner khamlaga mabu hana na ngaiduna leiramle manak changsilakpaga Aaron na kumtharaktuna thong hangbiraga kakhatnale hotel amada changlaga lunch lawminnai ningol di phana koirogi hotnaba yadre lairi ina khunba ani gi khenaba tokhraga amana mapu palabini aduga amana singliba pakhangni sakchu na hinglibani aduga mana ka imarakte hingbaki lan soknaribani hawa nungsit khenei punsi mahing tongali makhoi ani na mana bahai paduma majid amatta yaude lan saba loiraga ngak phaminabada eronna kai chalusige yumda changusira hangoibra ningol yam thuna hankrage adum ngasigi mikupsi erondi yamna nungai punsida asumna nungai ba mikup ama haibado phangkhidaba kuire nungai ba marakta nungai taba hairagana mahusagum ningol na mangonda athiba wahai khonda sizinnarakaba ikoi koiba asini ningol na ulakpa maong matauda mabu lamlan bani haina hanjin takpagum tauri mabu inthokli erona tapna sudi thorakpada nongma nang uki saktam haibase mutriba ihul amagi yamna chawba karen amane nafamda henwa wakhal ama khaludrabusu wakhal se na haunana nanakta chingsinkibani thongnaba khidaba nangi punshida kairoda itomtana nang manushi kibani amuksu khara leiraga change khalure awaba mai thongda amu tapna nangi punshi mahing amu nangonda minushi utpadi natte adubo aina kuinadagi mangzarak pamanglan amabu adopa misak amana sana potkum sizinaramba mikupta ainang buhdoklam mangamkide thamoi manungda phomzilliba amanba ihul pumnamak otkairaknaba hotnarakpa khudingmak china laksanki tapna nokphet haukiba warida nang ai asumna lapnatuna koinarakani haiba ai nongmata ngalingai matam aduda khankhide nangiso aigiso iral amatta leite laibakna lapno haina nang aigi mapokta tamlambagini Aaron tapna haukibana haukrasu hauzikti amuk naknana tinaba kaidena yung kay palaga laibana fagani khale Aaron ikangkangna hairak maching lengluraga yung panba ningol adugi wada pusulagano yung panba haibasi nungshiba kauba yamna maru aiba mari machangi ningol handamukso masado tofam khangdana tuminna leiki hainingba ngangningba wahai kaya na thamoi manungda pikchona yaurabasu animaki chimbal yaurakpadadi lotsinba wahaygi chamada supnagi manga tara khakni thadokhiba harau koinada wari sanabasu ngamdabana ngaktang phaminaraga thorakle yum phawba thinmadusu ningona yadraduna parking phawba drop tawbiramlaga halai adubu pige khalamba potudi manakta leihore as hayeng mana chatringida tamnada oirasu sinaramlagi haina khankhre
ꯅꯤꯡꯉꯣꯜꯅ ꯃꯌꯨꯝ ꯍꯦꯛ ꯆꯪꯉꯛꯄꯒ ꯁꯤꯡꯒꯥꯏꯕꯥꯛ ꯑꯃ ꯄꯥꯏꯔꯒ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅ ꯐꯨꯕ ꯆꯩꯕ ꯍꯧꯔꯛꯏ꯫ ꯃꯔꯝꯗꯣ ꯈꯪꯉꯤ ꯅꯤꯡꯉꯣꯜ ꯃꯥꯅ ꯆꯠꯂꯨꯕ ꯁꯣꯏꯗꯅ ꯈꯪꯂꯝꯂꯅꯤ, ꯄꯥꯎ ꯇꯥꯔꯝꯂꯅꯤ꯫ ꯃꯃꯥꯒꯤ ꯆꯩ ꯉꯥꯛꯊꯣꯛꯂꯒ ꯏꯃꯥ ꯇꯣꯛꯑꯣꯕ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯆꯠꯀꯗꯕ ꯅꯠꯇꯦ, ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤꯌꯦ꯫ ꯑꯃꯨꯕꯤꯁꯨ ꯀꯞꯄꯤ꯫ ꯅꯪꯍꯥꯛ ꯊꯛꯇ ꯏꯃꯨꯡꯁꯦ ꯃꯩꯁꯥ ꯀꯌꯥꯝ ꯍꯥꯞꯈꯤꯗꯣꯏꯅꯣ? ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯅꯪꯅ ꯂꯧꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯃꯨꯛꯁꯨ ꯍꯜꯂꯛꯑꯒ ꯏꯃꯨꯡꯒꯤ ꯏꯖꯠ ꯌꯣꯜꯂꯒꯦꯔꯣ? ꯁꯨꯃꯥꯏꯅ ꯇꯧꯗꯣ ꯑꯣꯏꯔꯗꯤꯅꯦ ꯅꯪ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯨꯔ ꯀꯩꯅꯣꯝꯃ ꯆꯥꯔꯒ ꯁꯤꯖꯈꯣ ꯌꯥꯗ꯭ꯔꯣ? ꯍꯜꯂꯛꯄꯤ ꯍꯥꯏꯕꯁꯤꯒꯤ ꯈꯣꯡꯊꯥꯡ ꯂꯨꯏ ꯍꯥꯏꯕ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ? ꯃꯃꯥꯒꯤ ꯄꯦꯟꯗꯕꯒꯤ ꯃꯤꯆꯩꯗ ꯌꯨꯝꯊꯪꯅꯕꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯔꯛꯏ꯫ ꯅꯤꯡꯉꯣꯜ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯊꯃꯣꯏ ꯀꯥ ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ꯫ ꯆꯩꯔꯤꯕ ꯃꯤꯆꯩ ꯑꯗꯨꯅ ꯐꯨꯔꯛꯂꯤꯕ ꯈꯨꯐꯨ ꯑꯗꯨꯗꯒꯤ ꯆꯩꯅꯥ ꯍꯦꯟꯈ꯭ꯔꯦ꯫ ꯑꯃꯨꯕꯤ ꯃꯥꯁꯨ ꯄꯦꯟꯃꯟꯗꯕꯒꯤ ꯃꯆꯥꯅꯨꯄꯤꯗ ꯂꯣꯏꯅꯃꯛ ꯇꯥꯏꯅꯔꯦ꯫ ꯅꯆꯥꯅꯨꯄꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯕ꯭ꯔꯥ? ꯅꯨꯄꯥ ꯑꯃꯒ ꯀꯥꯔ ꯇꯣꯡꯂꯒ ꯆꯠꯍꯧꯏ ꯍꯥꯏꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯣꯇꯦꯜꯗ ꯂꯩꯍꯧꯏ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯐꯥꯎ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯑꯃꯨꯕꯤ ꯏꯃꯥꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯀꯥ ꯍꯦꯟꯅ ꯌꯥꯅꯈꯤꯕꯅꯤ꯫ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏ ꯇꯥꯝꯅꯥꯅ ꯊꯕꯛ ꯆꯠꯅꯕ ꯊꯣꯔꯛꯄꯗ ꯁꯅꯥꯌꯥꯏ ꯒꯦꯠꯇꯒꯤ ꯆꯪꯂꯛꯄ ꯎꯔꯦ꯫ ꯃꯈꯣꯡ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯅꯥꯌꯥꯏꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯅꯤꯃꯛꯇꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯦꯞꯄꯤ꯫ ꯏꯪꯅ ꯆꯤꯛꯅ ꯍꯩꯅ ꯄꯥꯜꯂꯤꯕ ꯌꯨꯝꯕꯥꯟ ꯑꯗꯣ ꯀꯣꯏꯔꯞꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯝꯂꯒ ꯏꯃꯥꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ? ꯅꯪ ꯊꯕꯛ ꯌꯥꯝ ꯆꯤꯜꯍꯧꯕ꯭ꯔꯥ? ꯌꯥꯅꯤ ꯌꯥꯔꯣꯏꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯁꯅꯥꯌꯥꯏꯁꯨ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯩ꯫ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯥꯟ ꯑꯁꯥꯡꯕꯗꯨꯗ ꯁꯅꯥꯌꯥꯏ ꯇꯞꯅ ꯐꯝꯊꯩ꯫ ꯇꯥꯝꯅꯥꯅ ꯃꯇꯥꯏ ꯋꯥꯏꯔꯞꯅ ꯂꯦꯞꯄꯤ꯫ ꯐꯝꯃꯨ, ꯋꯥꯔꯤ ꯁꯥꯁꯤ ꯇꯥꯝꯅꯥ꯫ ꯏꯃꯨꯡꯗ ꯆꯪꯂꯨꯔꯒ ꯃꯣꯔꯥ ꯑꯃ ꯂꯧꯊꯣꯛꯂꯨꯏ꯫ ꯁꯅꯥꯌꯥꯏꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯄ ꯌꯥꯕꯗꯨ ꯃꯥ ꯐꯝꯂꯨꯗꯦ꯫ ꯁꯅꯥꯌꯥꯏ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯉꯔꯥꯡ ꯐꯤꯔꯦꯞꯄꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯋꯥꯍꯩ ꯑꯗꯨꯗ ꯁꯅꯥꯌꯥꯏꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯃꯄꯤ ꯏꯔꯥꯆꯦꯅ ꯁꯅꯥꯌꯥꯏꯅ ꯅꯪꯅ ꯍꯥꯏꯌꯨ ꯌꯥꯗꯕ ꯃꯔꯝꯁꯦ ꯅꯨꯃꯤꯠꯇꯨꯗ ꯁꯥꯟꯅꯈꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯔꯝ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯇꯥꯝꯅꯥ? ꯇꯥꯝꯅꯥ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯤꯠ ꯄꯣꯝꯈꯠꯂꯛꯏ꯫ ꯁꯅꯥꯌꯥꯏꯗꯁꯨ ꯌꯦꯡꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯌꯥꯏꯗꯤ ꯃꯃꯤꯠ ꯀꯨꯞꯇ ꯇꯥꯝꯅꯥꯕꯨ ꯌꯦꯡꯂꯤ꯫ ꯇꯞꯅ ꯇꯞꯅ ꯉꯥꯡꯁꯤꯜꯂꯛꯈꯤꯕ ꯇꯥꯝꯅꯥꯒꯤ ꯃꯤꯠ ꯑꯅꯤꯗ ꯁꯅꯥꯌꯥꯏꯒꯤ ꯆꯤꯡꯅꯕꯁꯨ ꯆꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯐꯤꯔꯦꯞꯄ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯄꯤꯛꯄ ꯀꯥ ꯃꯆꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯅꯤ꯫ ꯁꯤꯂꯤꯡ ꯐꯦꯟ ꯑꯃ ꯊꯥꯔꯒ ꯃꯈꯥꯗ ꯑꯄꯥꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯄꯤ꯫ ꯊꯣꯡꯗ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯇꯥꯏꯃꯤꯡ ꯌꯥꯝꯅ ꯉꯜꯂꯕꯁꯨ ꯌꯨꯝꯁꯤꯗ ꯍꯜꯂꯛꯀꯗꯕ ꯃꯤꯁꯛꯇꯤ ꯐꯤꯔꯦꯞꯄ ꯈꯛꯇꯅꯤ꯫ ꯄ꯭ꯔꯞ ꯃꯥꯔ ꯍꯥꯏꯅ ꯑꯍꯣꯕꯗꯨꯗ ꯌꯦꯡꯂꯨꯕꯗ ꯁꯅꯥꯌꯥꯏ ꯑꯃꯝꯕ ꯅꯣꯡꯒꯨꯝ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟ ꯏꯇꯝ ꯇꯝꯊꯤꯅ ꯂꯦꯞꯂꯝꯃꯤ꯫ ꯈꯨꯗꯛꯇꯨꯗ ꯃꯤꯍꯨꯜ ꯃꯥꯡꯈꯤ꯫ ꯃꯈꯨꯠ ꯅꯤꯛꯂꯒ ꯇꯞꯂꯤ ꯂꯣꯛꯇꯨꯗ ꯄꯥꯏꯔꯒ ꯊꯣꯡ ꯍꯥꯡꯉꯤ꯫ ꯑꯅꯤꯃꯛꯇꯨ ꯃꯥꯌꯣꯛꯅꯔꯒ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯦꯞꯂꯤ꯫ ꯁꯅꯥꯌꯥꯏꯁꯨ ꯃꯃꯧꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯇꯥꯝꯅꯥꯁꯨ ꯄꯥꯈꯠꯄꯒꯤ ꯃꯆꯤꯟ ꯃꯔꯩ ꯐꯥꯖꯤꯜꯂꯤ꯫ ꯃꯁꯥ ꯐꯥꯎꯕ ꯅꯤꯛꯏ꯫ ꯁꯤꯗ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯍꯟꯒꯅꯤ? ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯍꯟꯗꯣꯛꯇꯨꯅ ꯂꯝꯕꯤ ꯄꯤ꯫ ꯁꯅꯥꯌꯥꯏꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯀꯣꯏꯕꯗꯨ ꯁꯤꯟ ꯊꯨꯡꯅ ꯌꯦꯡꯉꯤ꯫ ꯆꯤꯌꯔ ꯑꯃ ꯍꯣꯕꯦ ꯊꯥꯡꯖꯤꯜꯂꯒ ꯄꯤ ꯁꯅꯥꯌꯥꯏꯗ꯫ ꯇꯞꯅ ꯂꯧꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯐꯝꯃꯨ, ꯋꯥꯔꯤ ꯁꯥꯁꯤ꯫ ꯇꯥꯝꯅꯥꯁꯨ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯆꯤꯌꯔꯗꯨꯃ ꯂꯧꯔꯨꯔꯒ ꯁꯅꯥꯌꯥꯏꯒꯤ ꯑꯣꯄꯣꯖꯤꯠꯃꯛꯁꯨ ꯅꯠꯇꯅ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯐꯝꯃꯤ꯫ ꯁꯅꯥꯌꯥꯏꯗꯤ ꯇꯥꯝꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯤꯀꯨꯞ ꯑꯃꯅꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯤꯔꯦꯞꯄꯗꯤ ꯗꯨꯀꯥꯟꯗ꯫ ꯇꯥꯝꯅꯥ, ꯏꯃꯥ ꯋꯥ ꯈꯔ ꯁꯨꯝ ꯍꯥꯏꯒꯦ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤꯁꯨ ꯍꯥꯏꯅꯤꯡꯕ, ꯇꯧꯍꯟꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯏꯟꯕ ꯏꯟꯗꯕ, ꯂꯧꯕ ꯂꯧꯗꯕ ꯅꯈꯣꯏꯒꯤꯅꯤ꯫ ꯃꯔꯨ ꯂꯨꯏ ꯈꯨꯖꯤꯟꯗꯨꯅ ꯐꯥꯏꯒꯟꯒꯤ ꯐꯤꯗ ꯁ꯭ꯔꯨ ꯇꯛꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯁꯅꯥꯌꯥꯏ ꯃꯣꯡ ꯍꯥꯗꯦ, ꯁꯥꯎꯕꯁꯨ ꯎꯠꯇꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯊꯧꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯈꯣꯟꯐꯝꯗ ꯃꯈꯥ ꯇꯥꯏ꯫ ꯐꯤꯔꯦꯞꯄꯒꯤ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕꯗꯣ ꯃꯥꯅ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗꯅꯤ꯫ ꯁꯤꯗꯒꯤ ꯍꯧꯅ ꯃꯈꯨꯔꯥꯅ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯛꯈ꯭ꯔꯕꯅꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯅꯤꯛꯈꯤꯕ ꯈꯣꯟꯖꯦꯜꯗ ꯇꯥꯝꯅꯥꯁꯨ ꯇꯞꯅ ꯅꯣꯟꯈꯠꯂꯤ꯫ ꯁꯅꯥꯌꯥꯏꯒꯤ ꯃꯤꯠ ꯑꯅꯤꯅ ꯃꯆꯥ ꯀꯥꯏꯅꯔꯦ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ
वाबा पुकनिंग नुंसिबा पुलपना यानसनुना पी ओइना तुंगलिबा ओख्रे तामनागा मिचानदुना मखोयगी मपाल खक तांगलगा हिंगबा हाइबदुदी अहोबगी अहोबा ngaakni aina aigi haksangda yawba pangal thawna pumnamak phudoklaga mabu chawna bohotnarakpa aina ngamlaktabada makhura madom chana inkhatli ipamgi misingna icha se thanamu atopada yum palo haini insinbadata ipamga su khana thokpa ngamkhibani karigi icha leiri isa sauraga ichabu aphaba misak ama oihallaga pongna hingi ai nungai rakhini ai bu nungai ni isana thambi rakhini adubu ngasidi kadai ai na hotna rakhiba mayabgi mahai tamna da taina phamsu khangda peinda bagi mapina mitlu ani da tongduna mamai ngangsinna khumune nangsu mayol chumda chatliba mana lama khangda thek launa lambi lamada chatkhraga mama ama oina ai haraugadra imo ama lae haina harau harau nangbu nungsiba sungamdi asuk nungsina ma kita khanjaramba makhura madom jaga yigna halle nakhoi bab yamna tade numit tha huina sakhido noina khanmana chumi haina aikhoi pumnamak hanna yengamda nakhoi ani khakna phirepse lawkhibadi wakhal thenmalli sanayagi saksaba pendaba wahei matongda maru lukthakibadagi non khalakhide sanayai ngak leita mapi phisina nanthoi tamnagi mamangda machabu warauduna sukappi nanga khangnaba horakpada aikhoina nangbu thugai-basu magi lairik laisuda kairakpagini matam suppada nanga maga loina ningba ngahakta thadokningdaba asina mangonda apanba pibani mana nangbu nungsi thadokpa ngamde adubu nungsiba asina ngasidi wanglamba asasu leikhada hayuni aikhoina haraugadaba sibu kari maram leirike nakhoina leiriba mafam sifau lotpani mamana baduda khong kollaga kapteda haizabadagi taklakpani aigi chase tangonda luptuna ngawkre hairaga sanaya amuksu kappi mapidu sitnana taithoklaga sor amuktang phu kamthokre tamnada mamit anina thumna yenglaga nangbu nungsibagidama asauba parikha phawba tharamdana nanakta chenkhiban nangidamak masabu mangthokhanbada pamoba leikhidabani masana masagi punsi manghanduna nangbu nungsi utkhibani hauzikte nangna mabu kayam nungsi haibado aingonda amu utlo asika hairamlaga sanayai numittuda chatkhibani numittu mikup amatasu tamnana kauthokpa leikhidre matamduda mana phiri pohondok lambasu utkhibani sanayaida phiri pabu karai phawbagi changda manasu nungsi machanu pakhakna mawa nungsiba natte manasu phiri pabu chimbangna tamlubada hairaroidaba wahina phonglubada yauraroidaba nungsibagi chang lana nungsirure tamnagi pakhum sanayaina ngasi thengna phanglare mamaubu ura uraga hina nungsibasu poi mapi sinthai luraba phirip ama tamnagi punsina thauna leine laukhiduna sanayai mana uningkhiba yengningshiba pumnamak uhallakani haina khalludabani nungsina tamnabu yenglaga kaptuna haiki nangna utnaba hotnakhiba pumnamak imitna ure tamna nangi paukhum mapung phana iphamda piri haina khallabadi ngasi phiripaga loinaduna nasage asengba yumda halau inhemna nangbu maira chuduna ngairamge hairamlaga hagotuna chatkhi sanayaina chatkhiba maike yengna tamna supukning nungsina kaphawi